Ngasi mayamgidamagta puzarakliba wari asi mapa machagini. Machanupi aduna nongmadi khanghaudana magi mapagi satlona maukirami. Thaplaba khunggangdagi mapagi khonggul liruni haiduna laklaga magi mapadu transgender amani haibasi machanupina khangki. Movie asi Lovely Man haiba Indonesian movie amagi warini. Wari asidagi mapa machasi unaraba matung kari kari tauki haibadu mayam punna wari asi taminaduna khangminasi. Traingi akaiba thongnau mapada nupi macha ama famli. Magi mitta thazaba kaya kaya amadi akibagi mami mayek sengna tari. Nakanda lairiba magi beg adudagi photo amaga chi amaga lauthorukduna yenglami. Yengna angang oiringagi wakhalda tawkre. Masadu oning tawrakpada wakhalai. Makut masa changthoklingay magi phone ring thinglai. Phone hanjin tawraklabasu pairamde. Magi famduda amuk famthakre. Famna ngayaksu tumthore. Mana makeup thoklakpadadi Jakarta station gi platform da train du khamle. Train dagi thuna kumtharai. Mafam adu yawbadadi numidang wairam oisila abane. Ahanbada Chahaya magi mamada phone tawrami. Mabu ngakpiyu mamada hairamdana sarasida chatpagidama. Chahaya magi mapaga amuktang oirabasu unaba pami. Punsi chupa magi mapa kanano khanghandana lotsinduna thamba yaroi. Magi laibakta mapa masak khanganu haina lairamdabadi. Magi laibakta tamlamliba duga mayoknagani. Ngasi mapaga sungsoy-soydana unaraga hayang ayuki trenda yum halake haraga phone thamlami. Sargi ninkongba maraktuda magi mitu koyeng-yengduna lairi. Ahangba lambi aduda magi panthungfam tamna chatli. Mafamdu yawraba matung pandukan amada Sajatara apartment se sida oibirabra. Saiful Ahmalbu khangbibra. Dukan famli bandupaduna Saiful haidi kanano khangde. Sida ipui haina khangnaba misa amadi lay. Ipui bu hanglidi kari maramgino hanglay. Chayana ay magi machanupini. Dukan famba aduna ngayhak khanchanaraga haidai. Madi hauzik mayumda layramoy. Thabak chalamgani. Magi room mathakta laybani. Maduda ngayro haidai. Yam nungayjare hairamnaga Chahaya nupaduna hairapa flat number adu thiraga lai. Thongdu lolamle. Chahi nauribi amadi setliba firol adu uraga flat-tuga thangnabada layba nupi amana hangai. Ipuiga kay thabak layge. Ay magi machanupine haira ichamchamna khummi Chahaya. Nupidu nokningba ngakpapumba khamjinduna. Oo machanupine ba. Sumaina tawro. Ada uriba building se asigi manakta pool ama laybane. Adwaida thabak tawrongani ipuido. Adudo ina chatluro. Mafamduda transwoman khara fi matat setuna kuningwang bitongduna full makeup tawsilaga lambi aduda chathok chasin tawriba garising aduda michi khachinduna noksinduna khamlami mayam marak adudagi ngasi nongmagi miyoi fangnanaba haiduna tanjaduda gari ama khamladuna ipuibu hanglami amana khumlai aikoisu ipuidu udaba koirebo hauzikandi maswaida laktre Asengbadi transwoman aduna ipuibu makoidagi kanbiribani. Garidagi nupa aduna kihalami. Ipuida hayu aigi paisa singado piraktrabadi kaya nungairoi. Sidana Chahaya lambi mapanda famliba street food yonba aduda yenglame. Mabuk lamlabani. Adubu paisa suyamna yaudre. Aduna mabuk ning thaidokduna mafam adudagi lai. Puldu yawbudadi Chahaya nupi sumanba nupa sumanba makoi khara thengnare. Makoigi manak changlagtuna hangi. Swaisida thabak sufamga laybra. Layti haina khumlai. Pochai yonba thelagumbagadi. Nupi manbidu saurai. Nasigi miga amta laktringe sida thabaka tawfam khangde. Charang naranu mafam asida hauji aikoi natana kanaso layraroi. Chalo. Chahayana Saiful Ahmad swaisida thabak tawe hai khangbibra. Nupi manbidu sauraduna handakti Chahayana hanglibadu khumlakte. Aroiba oina Chahayana hanglami. Ipui khangbra. O ipuira adu hayudana kothokoi tawraga hayadi kamaina khanggadorige. Ipuidi adalairitu adalepise. Chahayagi mamangda red color gi tie dress setuna lengjumda jumjum darak lebasam mamaida makeup full da tairiba nupa ama lepadu
ꯎꯔꯦ꯫ ꯆꯪꯁꯤꯟꯅ ꯆꯍꯥꯌꯥ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯗ꯭ꯔꯦ, ꯊꯧꯅꯥ ꯍꯟꯈ꯭ꯔꯦ꯫ ꯃꯥꯅ ꯊꯥꯞꯂꯕ ꯃꯐꯝꯗꯨꯗꯒꯤ ꯂꯥꯛꯈꯤꯕꯒꯤ ꯑꯋꯥꯕꯗꯨꯗꯒꯤ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯣꯏꯔꯤꯕ ꯃꯤꯀꯨꯞ ꯈꯔꯁꯤꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯦ ꯃꯉꯣꯟꯗ꯫ ꯃꯄꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯟꯈꯤ, ꯃꯑꯣꯟ ꯀꯌꯥ ꯑꯃ ꯈꯟꯈꯤ, ꯑꯗꯨꯕꯨ ꯑꯁꯨꯝꯅꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ ꯃꯥꯒꯤ ꯃꯄꯥ ꯇ꯭ꯔꯥꯟꯁ ꯋꯨꯃꯦꯟ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯄꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯨꯕ ꯉꯝꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯆꯍꯥꯌꯥꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯇ꯭ꯔꯥꯟꯁ ꯋꯨꯃꯦꯟꯗꯨ ꯏꯄꯨꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯑꯁꯤ ꯅꯨꯄꯤꯁꯤꯅ ꯅꯪꯕꯨ ꯁꯦꯐꯨꯜ ꯍꯥꯏꯅ ꯍꯪꯂꯝꯕꯅꯤ, ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯁꯤꯕꯣ?" ꯏꯄꯨꯏ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯤꯡ ꯁꯦꯐꯨꯜ ꯀꯧꯏ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯏꯄꯨꯏ ꯆꯍꯥꯌꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯇꯥꯟꯅꯔꯛꯏ꯫ ꯏꯄꯨꯏꯅ ꯉꯥꯏꯈꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯆꯍꯥꯌꯥꯁꯨ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯂꯦꯞꯇꯨꯅ ꯂꯩ꯫ "ꯀꯅꯥꯅꯣ ꯅꯪꯕꯣ? ꯑꯩꯒꯤ ꯃꯤꯡꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯀꯩ ꯄꯥꯝꯒꯦ ꯑꯩꯉꯣꯟꯗꯒꯤ?" ꯀꯞꯂꯤ ꯀꯤꯅ ꯈꯨꯝꯂꯛꯏ꯫ "ꯑꯩ ꯆꯍꯥꯌꯥ." ꯃꯤꯡꯁꯤ ꯇꯥꯔꯒ ꯏꯄꯨꯏ ꯉꯛꯄ ꯑꯃꯗꯤ ꯇꯧꯐꯝ ꯈꯪꯗꯕ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯏꯀꯥꯏꯕꯗꯨ ꯑꯁꯥꯎꯕꯗ ꯑꯣꯏꯅ ꯇꯥꯏꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯅꯪꯒꯤ ꯏꯃꯥꯗꯤ ꯀꯔꯥꯏ?" ꯆꯍꯥꯌꯥꯅ, "ꯑꯩ ꯏꯊꯟꯗ ꯂꯥꯛꯄꯅꯤ, ꯇ꯭ꯔꯦꯟꯗ. ꯑꯩ ꯅꯪꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯕ ꯂꯥꯛꯄ ꯅꯠꯇꯦ, ꯁꯤ ꯄꯤꯕ ꯂꯥꯛꯄꯅꯤ" ꯍꯥꯏꯔꯒ ꯂꯥꯏꯇꯔ ꯑꯃ ꯄꯤꯔꯛꯏ꯫ ꯂꯥꯏꯇꯔ ꯑꯗꯨ ꯂꯝꯕꯤꯗꯒꯤ ꯃꯄꯥꯒꯤꯗꯃꯛ ꯂꯩꯔꯛꯄꯅꯤ꯫ ꯏꯄꯨꯏꯅ ꯂꯥꯏꯇꯔꯗꯨ ꯕꯦꯛꯇ ꯍꯥꯞꯆꯤꯟꯗꯨꯅ, "ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯕꯁꯦ ꯀꯔꯤꯒꯤꯅꯣ?" ꯃꯇꯥꯡ ꯑꯁꯤꯗ ꯆꯍꯥꯌꯥ ꯑꯃꯨꯛꯁꯨ ꯑꯣꯅꯤꯡ ꯇꯧꯔꯝꯃꯤ꯫ ꯏꯄꯨꯏ ꯃꯥꯒꯤ ꯏꯃꯣꯁꯟꯗꯨ ꯐꯥꯖꯤꯟꯗꯨꯅ ꯍꯪꯉꯛꯏ, "ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯩꯁꯨꯝ ꯆꯥꯗ꯭ꯔꯤꯕꯣ?" ꯆꯍꯥꯌꯥ ꯃꯉꯛ ꯍꯥꯏꯗꯨꯅ ꯆꯥꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯨꯏ ꯆꯍꯥꯌꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕꯀꯥꯟ ꯏꯄꯨꯏꯅ ꯍꯪꯉꯛꯏ, "ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯏꯃꯥꯅ ꯈꯪꯈ꯭ꯔꯕ꯭ꯔꯥ?" "ꯈꯪꯈ꯭ꯔꯦ, ꯁꯤꯗ ꯌꯧꯔꯕ ꯀꯥꯟꯗ ꯍꯥꯏꯈꯤꯕꯅꯤ." ꯏꯄꯨꯏꯅ ꯍꯥꯏꯔꯛꯏ, "ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯏꯟꯒꯗꯕꯅꯤ꯫ ꯃꯉꯣꯟꯗ ꯍꯪꯂꯝꯗꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯂꯥꯛꯏꯕꯁꯤ ꯆꯨꯝꯗꯦ." ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯑꯗꯨ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯏꯄꯨꯏꯅ ꯆꯍꯥꯌꯥꯗ ꯍꯥꯏꯔꯛꯏ, "ꯃꯤꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯁꯤ ꯍꯩꯅꯔꯦ ꯑꯩꯗꯤ꯫ ꯑꯁꯤꯒꯤ ꯃꯤꯁꯤꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯁ꯭ꯀꯨꯜ ꯆꯠꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ, ꯃꯀꯣꯛꯇ ꯍꯤꯖꯥꯕ ꯍꯥꯞꯂꯤꯕꯤ ꯅꯪꯒ ꯑꯩꯒꯨꯝꯕ ꯅꯨꯄꯤ ꯃꯥꯟꯕꯤ ꯑꯃꯒ ꯀꯔꯤꯒꯤ ꯐꯝꯂꯤꯕꯅꯣ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ." "ꯑꯩꯒ ꯐꯝꯕꯁꯤꯗ ꯅꯪ ꯍꯩꯅꯗꯕ ꯐꯥꯎꯕ꯭ꯔꯣ?" "ꯐꯥꯎꯗꯦ" ꯍꯥꯏꯅ ꯆꯍꯥꯌꯥꯅ ꯈꯨꯝꯃꯤ꯫ "ꯑꯗꯣ ꯅꯍꯥꯛꯇꯤ?" ꯏꯄꯨꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯑꯩꯗꯤ ꯀꯩꯒꯤ ꯍꯩꯅꯔꯣꯏꯗꯣꯏꯕ?" ꯆꯍꯥꯌꯥ ꯋꯥꯁꯔꯨꯝ ꯆꯪꯂꯒ ꯃꯥꯒꯤ ꯍꯤꯖꯥꯕꯇꯨ ꯂꯧꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯔꯒ ꯏꯄꯨꯏ ꯅꯨꯡꯉꯥꯏꯖꯔꯝꯃꯤ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯉꯣꯟꯗ ꯀꯩꯁꯨ ꯏꯀꯥꯏꯗꯅ ꯃꯥꯒꯤ ꯃꯥꯡꯗ ꯐꯝꯕꯗꯨ ꯎꯔꯒ꯫ ꯋꯥꯔꯤ ꯁꯥꯅ ꯏꯄꯨꯏꯅ ꯍꯪꯂꯛꯏ, "ꯅꯪꯗꯤ ꯀꯔꯤ ꯀꯣꯂꯦꯖꯇ ꯇꯝꯕ ꯄꯥꯝꯂꯤꯕ?" ꯆꯍꯥꯌꯥꯅ, "ꯃꯈꯥ ꯇꯝꯊꯅꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ." ꯋꯥꯁꯤ ꯇꯥꯔꯒ ꯏꯄꯨꯏ ꯁꯥꯎꯒꯠꯂꯛꯏ꯫ ꯃꯥꯅ ꯈꯜꯂꯝꯃꯤ ꯊꯕꯛ ꯇꯧꯅꯅꯕ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯏꯕꯅꯤ, ꯑꯩꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯇꯝ ꯆꯥꯅ ꯄꯩꯁꯥ ꯊꯥꯔꯤꯕꯅꯤ, ꯊꯥ ꯑꯃꯠꯇ ꯆꯣꯟꯊꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯒ ꯄꯩꯁꯥ ꯀꯣꯟꯅꯗ꯭ꯔꯦ ꯍꯥꯏꯔꯤꯕ꯫ ꯆꯍꯥꯌꯥ ꯋꯥꯐꯝꯗꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯁꯨꯞꯅꯇꯒꯤ ꯅꯍꯥꯛꯀ ꯎꯅꯕ ꯄꯥꯝꯕꯈꯛꯅꯤ, ꯅꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯄꯥꯝꯕꯒꯤ ꯂꯥꯛꯄꯅꯤ, ꯄꯩꯁꯥꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯆꯍꯤ 4 ꯁꯨꯔꯤꯀꯥꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯈꯤꯕꯅꯤ꯫ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯑꯁꯤꯕꯨ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯒꯤꯗꯃꯛ ꯅꯍꯥꯛꯀ ꯈꯪꯅꯅꯤꯡꯕꯅꯤ." ꯏꯄꯨꯏꯅ, "ꯍꯧꯖꯤꯛꯇꯤ ꯈꯪꯂꯦꯗꯅ, ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯄꯥ ꯃꯆꯥꯒꯨꯝ ꯂꯩꯕ ꯄꯥꯝꯂꯤꯕ꯭ꯔꯣ? ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ" ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟꯗ ꯏꯄꯨꯏꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯇꯥꯜꯂꯨꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯆꯍꯥꯌꯥꯒꯤ ꯃꯈꯨꯠꯇ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯌꯨꯛꯀꯤ ꯇ꯭ꯔꯦꯟꯗ ꯌꯨꯝ ꯌꯧꯅꯅꯕ ꯆꯠꯂꯣ, ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯥꯗ ꯍꯥꯟꯅꯒꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯊꯥꯔꯛꯀꯅꯤ ꯍꯥꯏꯌꯨ." "ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ, ꯍꯧꯖꯤꯛ ꯑꯩꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝꯅꯤ." ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯃꯆꯥ ꯑꯃꯒꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯄꯨꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯃꯥꯒꯤ ꯊꯕꯛ, ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ, ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯊꯣꯔꯛꯄ ꯍꯥꯏꯗꯣꯔꯛꯄ ꯄꯨꯝꯕ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯍꯩꯇ꯭ꯔꯦ꯫ ꯂꯝ ꯂꯥꯞꯅ ꯃꯥꯇꯕꯨ ꯎꯅꯔꯕꯗꯤ ꯍꯥꯏꯅ ꯂꯥꯛꯏꯕ ꯃꯆꯥꯅꯨꯄꯤꯗ ꯐꯥꯎꯕ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯕ ꯍꯩꯇ꯭ꯔꯦ꯫ ꯃꯥꯒꯤ ꯊꯕꯛꯇꯨ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯄꯥꯎꯗꯔꯗꯨ ꯊꯥꯅ ꯊꯥꯖꯤꯟꯗꯨꯅ ꯄꯥꯎꯗꯔꯗꯨꯒꯤ ꯃꯔꯨꯝꯗ ꯃꯥꯒꯤ ꯄꯤ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯥꯛꯏꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯀꯟꯅ ꯅꯣꯛꯑꯝꯃꯤ꯫ ꯃꯊꯃꯣꯏ ꯃꯅꯨꯡꯗꯒꯤꯗꯤ ꯄꯦꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯥꯒꯨꯝꯕ ꯃꯤꯑꯣꯏꯒꯤ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯥꯅ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨꯒꯤ ꯃꯃꯜ ꯂꯩꯇꯦ꯫
Khanghaudana ngasai ipuibu hanglamba mioyising adu lakpa ubada ipui mafam adudagi yamna kanna chelei. Ma katsinamada changduna cigarette thaklami. Machanupi na piba lighter du sizinaduna. Amamba maraktuda lightergi mangalduda magi tarakliba pidu ure. Chahayana magi nangta lakpada chahi kayadagi yengbidraba asopada hidak taibibagum oire. Mathamoida phumjinduna namsenduna leiraba minungshi amuk hana haugalakpagum phaurakhi. Ipui lambidu onthoktuna mayumgi lambida halaame. Lambida Chahaya leptuna leiri. Chahayana mapabu ubada jinsinduna konsilame. Aduga hairai. Nangsu natomda leiba ngamdredana adugi aigi nagtamu lainatra. Ipui makut anidu thangali. Hoi fare ngasigi nungdangsima nangda leirage. Ngasi khaki wani hairibase. Hayeng nonganbaga aikhoibani masa masagi lambi tongangani. Amuk hana aibu unabala oidabani. Nangsu nasagi punsi hingjau. Aduga aishu aigi punsi hingani. Yaraba hayo. Punsi chupagidi khangde. Adubu tangna fangliba numidang sibu mapaga leminanabagidama Chahaya ho yari haina kumlami. Mabani dukana magi mamangda famlami. Wari sana Chahayana hairai. Ai hauzikti chawre. Schooling suloire. Hauzikti nahakna tawriba thabakse thadokpa yare. Wasi taraga ipui nungairamde hairai. Karigi aigi thabaksida kaipataba yauge. Kanamta tagisu huraluba nate. Minamlubasu nate. Hauzikti aingondagi paisa phangdrabasu yare. Nasana tanjabasu yare. Adugi thabaksi to osinine. Adubu nang nakaroidabadi aigi thabasidagi lakpa paisana nang larik tamba fanglibani haibasi. Chahaya mamaidu nungaitaba kapningba mayamna omsinduna laikre mapagi waduda. Aina hainingbadi adunate hairami Chahayana. Ngayak lairaga ipuina nangbo aigi maramda kai ningsinglegene. Chahayana khara ningsingi. Nongma nungdang nong chubada aikhoyani sanaba uraga imana yamna chaikibado. Gitar khingduna aibuisai tambikibado nahakna. Ipuisu pumnama mamita sangsang urai. Ngasi ningsinglubada adugumba matam amasu lairami. Haina khanbada yamna thazaramde. Masigi matung dukan mapu adudagi ukulele wairami. Surtadaba tune khara khongduna mabani pena nokminakhi. Ngayak lairaga mafamdudagi tholaktuna athengba numidang aduda kanam laitraba mela tawfam amada chatlame. Ipui tumina Chahayabu yenglame. Ma masana masabu thajaramde. Asuk ingtapa gyan taba thaksi khasi khangba lemjaba matau kayana yomlibi Chahaya magi machanupini haibasi. Magadi yam khetnare khanjay. Mafam aduda famlibasi ngayak oire. Nupa ama makhoibu munna yengduna leirami. Chahaya mapada nupa adubu khangbra haina hangbada. Ipuidi nupa adu uraga masadu ithak thakatlami. Chahayabu ngayaktang mabu ngairamo hairaga ipui chatkhi. Nupa adu ipuigi boyfriend ni. Mabani amana amabu nungsijay. Nupa aduna aina phone kyam tawi nangdi sungpai pairakte. Ipuine kumlai aibu ngakpiyo my dear. Aigi tangai fadaba thaba amalakpagini. Aina upay ama tawraga senfam khara tasile. Senfam du kadaidai lakpano haibidu de hanglakano. Ai surgery tawraga nupi onba pame. Maramdi nangga loinana punsi chupa hingminaba yanaba. Aduna hayeng ibani mafam asidagi chatkrase. Adubu ngasigi numidang simatangdi aingonda piro. Hayeng dagidi ay nangi nakta lengdina lairani. Nupadu chatkraba matung Chahayada yenglai. Ipui machanupigi mamangda atopa nupa amaga asumna wari sanaba nupadu magi BF ni haiba yamna hangoirami. Mapagi asigumba mawangsi khanglabasu Chahaya mapabu lanadi khalamde. Masu mapagi oiriba fibam pumnama accept tarome. Mafam adudagi mabani ahangba lambi aduda lai. Matamdu nungya yausankre. Nasaidagi nin khonglamba mafamdu mi kanasu chatnadraba ichik-chikpa oire. Masina hena nungairami. Mi amatanasu munna yengla aroy. Ngayak lairaga ayuki azan sakpa tarai. Madu taraga pukning nungaijay. Chahayana mapada namas pabra hangai. Ipuina pade aidi kaubu kaukreda. Karam kanda aroibo ina pakhige haiba fao. Adubu azan tabasina pukning inghale. Aduga nangdi pabra haina ipuina mo hanglai.
Chahaya nokmi tawduna aidi hijab haplibi nupini Islamgi school da su tamlai aduna aikoida adum tambire wasi taraga ipuigi chindagi haidokre adu pumnama oirabasu kaibu kanarige nang pregnant oiraba natra magi mapadagi waisingsi taraga Chahaya ngaklami aingonda lotkano nangi imadali khanghanbra Chahaya ngahak tumina lairaba matung hairai hauzik faubadi haidoknaba aigi thawna laitri Chahayana amuk mapada hairai nahak sunga wadabra awang bahiladuna nakhongda nadabra tap napsilaba firoladuna sor honba ngamlibra ipuina khudakta pakhum pirai hoi ai wade maramdi aina pamjaba ngaktane aina tawribase sigumba wahangsingsina ai mi mayamgi marakta lainingdribani kanadagisu kaigumba amta asa thamdribani aigi nakta nakna lairaba khara close oirakpa miyoisingni hena aibu nungai hande aikhoibu kananasu khangbide moigi haibu wahang makhal hangba haibase khakni haidi nangna hangliba sum nangi imana hangkiba dugumna adubu wahangsing adugi paukhum ai piningde mapa amada kamaina wari sagani haibadu hana tamlugo hairaga mafam adudagi hawgatuna chatpa hawi Chahayana mapabu khamduna aingonda dumaina wari sari kaigino aise nangina chanupini mapa amada kamaina wari sagani khangno hairagadi nahaksu machanupi amada kamaina wari sagani khangma mathau tai aigi iral ama leibagum adugumba mawong mata uliba kaigino fare ai wahang amadi hangba pami maram amakhaktang hairo aigi puknungda yauriba thawaisibu thamgadoribagi maram abortion tawroidobagi maram nahaknadi aibu poklaba matung aibu piklingai hondoktuna chatkrabani nahakna mapa ama oina aibu hondoktuna chatlibadu achumba oirabadi nahakna tawkhiba dugumna ai soigi angang asida kaigi tawba yaroidoribano sigi paukhum pame ipui tumina famthakre nangi imaga aiga thengnakiba matamdo aiko yamna angang oiri matamdu ai afang bathabak suduna nangi imagi yumga thangnaba ren amada leirame nangi ima yamna faba nupini minungshi chawbi aina isangamlaktaba khuding mana aibu yengsinbiki aigidamak chana thaknanaba sembiki tapna aikoibani amana amabu hainaruba tawdana mateng pangnarame hoi madu nungsiba haibado oirambasu yai Chahayana aduga kaigi imabu hongdoklamliba angang ama yaura fawba chatliba kaigino kari karamba khudong chadaba leibagino ipuina khon kalapna hairai ai hanadagisu sumaina sumne nupa amana aibusu pambiba nungsibiba pamki nangi imasu aigi maramda hanadagi khangbani pumnamaksina nongmadi ai thawna pumba khomjinduna lakhibani adubu aina khalambaduga oirakpana amani sarasida hingba haibasi yamna loi numit chupa nupa mana hinglaga miyamgi minok misa tagadu sharu numidang doina thokpana fai khankibani hauzik oiriba sum tapna paisa leiraktabana thabaksina aigi sinpam oiki masi punamakse nangonda haibasi pamdabani aduga aibu khangbirani haibagi thajabasu thamde Chahaya kapna hairai ma mafam asida magi mapabu thibara kibani adubu mana hana khalambaduga oirambasiga yamna onaramle aina mangda fawba manglude nak asumna oiramgani haibasi hairaga Chahaya makhol thokna kablai ipuina chahi 15 gi matung nanga amuk unare ishorna ingonda tanjama pibiba male aibu ngakpiu haijananaba hairaga Chahaya gi makokta makhuttu thamduna lale hairai mabu hundoktuna chatpagi mapa macha konsinaduna punna kapminare numidang amakhakna Chahayada punsigi kauraroidaba achauba para ama takpire trainda busda lambi sorokta chatpa matamda makhoigumba trans women mayambu khangbigide lana ubiki makhoigi manak naksin ninglude heinadaba fawi adubu ngasidi makhoigi marakta leiduna makhoibu khangbiduna harau nokminari chaminari mipum khudingmaki punsida awaba kaya mayoknari aduna aikoi masel amana amabu khangbiba khanba ngamdrabadi miyoy adugi nungaitanaba tawgidaba haibasi maruoi Chahaya mapada ngasai melada thengnaba nupadu nanga nungsinabra hangai hoi haina ipuina khumlai Chahayana amuksa hanglai
Nupa amana nupa amabu nungsiba karamna ngamlibano? Karamna punsi chupa leminagadoribano? Ipuina kayo ithoiduino? Masida aranba kari yauge? Nang amo hairo. Ngasaidagi phone hanjin hanjin paidriba nupado kanano? Chahaya kitang kautak chaduna kumlai. Ma lukmene. O, nangi angang dugi mapani haibagi paikhatriyo. Mangonda nangi pregnant wafamsi losilira. Haina ipuina hanglai. Chahayana ay hauzik fauba angang si thamgadra natraga thamloidra haibagi firet lobo ngamdri. Thaudoktu soikibani. Ay angang sigidamak sem sakhiba leite. Adugi sumatakta aikoigi chahisu nauri. Nahaknasu aikoibu thadoklam libaduni. Aduna chapmane. Ipuina Chahayabu gyan tanana bahai nate nangi fibamga aiga chapmanade. Punsigi firep ama laudringai khudingma chapmanagani haiba leite haibasi khangjingadabani. Farene nangi lukmendusu aigumna sigumba dress set bro awang mahilga tongbraba. Chahaya mapagi wadu taraga noglai matangsida Chahayagi phondu lai handakti paikhatle mabani wari sanaba uraga ipui mathamoida momo nokcherami. Ahangma metro duda tongna mabani ngaiha nga thaduna uirami. Lambida ipuina Chahayabu dukandagi potchai khara leirunaba tharami. Tanjaduda ngasai ipuibu thiba lakhiba mioi singdu magi mangde leplare. Ipui thuna yangna mafam adudagi chele. Mioi sing adusu ipuibu tanarami. Kona thangda mioi sing aduna ipuibu phakirami. Aduga yam thina phubire. Ipuina mioi sing adudagi senpham khara huralure. Maramdi ma gender onthokpagi operation tawgadoribani. Masigidama mahag sibanaba khangdre. Mioi sing aduna hairei. Nang karaida lay kari thabak tawi haibasi loina khanglabani. Aduna aikhoidagi lotpa oithoklaroi. Aduna ne paisa sing adu pirakpana nangi aphaba oini. Hayeng nayumda lakani paisa sing adu pidrabadi nang sire. Chauraba sahar sida nangumba transwoman ama sibada kanana sunungaitaba pokadabanate. Hairam naga gunda sing adu chatkre. Sidana mapabu ngaiduna lairi Chahaya. Lakmandrabaduda ipuigi room tamna lai. Aduga stair duda famduna mapabu ngairi. Phanayamna thingzilla avani. Ipui laktila e. Chahayabu kausinduna room da changminara e. Ipui bathroom gi mingsel aduda masana masabu yengje. Kari pibamno mana oiribasi. Lambigi hui angawbagum oiri. Magi punsi haibabu miyamdagi nathaiduna chenba. Amukna masana masadagi chenba. Amuksu mangfauna roidaba manglangi matung tanaduna chenba. Mapanda Chahaya mapagi pungchai chairaba yumduloi silami. Tebelda amot pakara fengdaba kon kaya wafam khuding pungchai chairi. Mayamdu loina loisilaga bedroom tamna changlakpadadi Chahayana angang oiringagi ningsing mamidu urure. Photo du konsilaga kapami Chahaya. Cha amalonduna thamlaga mapabu ngaina tumkre. Ipui tholai machanupibu thangduna phamungda oina tumhanbire. Mana angang oiringai mapana mabu tumhankiba dugum. Mapa machagi matawduna thamoi sumkre. Masigi matung Chahayagi mamada phone tawrami. Ipuina hairei Chahaya aigi nakta huzik tekta kaidina leire. Hauzik matumli. Mabu mapamasida mathandala ahalibase chumde. Nangna suhena khanglibaduni. Ay mapama oigi haina khankiba leite. Aigi punsida mioi kaya magi thamoi kahelamle. Adubu aigi chanupigi thamoi kahenbadi pamde. Manangonda kaigumba kara hainingba male. Wafam du taraga mangonda chaibigano. Wadu taraga fagadaba decision lauduna achumba lambi takpiyo. Ngasi numidang wairam faubada mayum yora anida. Masigi matung magi leijaba senfamdu makutta paiduna khalami. Ma hauze kari tawgani haiduna. Paisa sing sigidama gunda sing aduna magi I thaage haina khaurang na ngairibani. Mathangi ayukta train ngaina ipuina Chahayada senpam sing adu pirame. Chahayana ay mafam asida paisagida maglakpa nate haiduna mapada hairame. Ipuina ay khangi nanga engondagi ngasi pawba karisu piyu haikidri. Ay di nangidama lepibasu ngamdre. Nangi punsida watliba mapamadu ayna punsida mensinbasu ngamlaroi. Ayna piriba senpam karasinasu hangliba mapamadu mensinba ngamloi. Adubu ayna pambadi senpam si paisilo
ꯑꯗꯨꯒ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕꯗꯨꯅꯤ꯫ ꯋꯥꯐꯝ ꯑꯃꯅ ꯏꯕꯥꯅꯤ ꯍꯥꯏꯅꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯤꯗꯅ? ꯉꯁꯤꯗꯒꯤ ꯏꯕꯥꯅꯤꯒꯤ ꯂꯝꯕꯤ ꯇꯣꯉꯥꯜꯂꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯛꯑꯣꯏꯗꯕꯅꯤ꯫ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣꯏꯗꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯁꯤꯅ ꯑꯔꯥꯟꯕꯅꯤ, ꯁꯤꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯁꯨꯞꯅꯇꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯅꯤ꯫ ꯂꯝꯕꯤꯗꯨꯗ ꯆꯠꯅꯅꯕ ꯅꯊꯧꯅꯥ ꯂꯩꯕ ꯇꯥꯏ, ꯆꯣꯛꯊꯗꯕ ꯇꯥꯏ꯫ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯣꯡꯗ ꯄꯨꯡꯆꯣꯠ ꯆꯣꯠꯅ ꯁꯥꯟꯅꯕ ꯀꯌꯥꯝ ꯄꯥꯝꯈꯤ? ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯄꯨꯡꯆꯣꯠ ꯆꯣꯠꯄꯒꯤ ꯅꯪꯒꯤ ꯏꯃꯥꯅ ꯀꯌꯥꯝ ꯉꯥꯡꯈꯤ? ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯁꯨ ꯃꯗꯨꯃꯛꯅꯤ꯫ ꯅꯣꯡ ꯆꯣꯠꯇꯅꯕ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯇꯧꯕ ꯑꯗꯨꯝꯅ ꯀꯔꯝꯅ ꯍꯔꯥꯎꯅ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯖꯒꯣꯏ ꯁꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯣ꯫ ꯃꯔꯝꯗꯤ ꯄꯥꯝꯕꯩ ꯑꯃꯠꯇꯅ ꯅꯣꯡꯗꯨ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯅꯣꯡꯗꯤ ꯁꯣꯏꯗꯅ ꯆꯨꯔꯛꯀꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯆꯍꯥꯌꯥꯒꯤ ꯇ꯭ꯔꯦꯟ ꯇꯣꯡꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯆꯍꯥꯌꯥ ꯆꯠꯄ ꯇꯥꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯄꯥꯒꯤ ꯃꯈꯨꯠ ꯆꯨꯞꯄꯝꯃꯦ꯫ ꯃꯄꯥ ꯃꯆꯥ ꯀꯣꯟꯁꯤꯟꯅꯩ꯫ ꯆꯠꯅ ꯆꯠꯅ ꯃꯃꯥꯏ ꯂꯩꯊꯣꯛ ꯂꯩꯊꯣꯛꯇꯨꯅ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯆꯍꯥꯌꯥ ꯆꯠꯈꯤ꯫ ꯃꯄꯥꯅꯁꯨ ꯃꯆꯥꯕꯨ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅꯁꯨ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯕꯤꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯁꯣꯏꯗꯅ ꯈꯪꯍꯟꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫